Ima ahong imoinu ahong achawi ngasi waksingi trai pamba kuman gurugi matamsida khangamba salaida ongjabi ehangna imagi damakta athempo chenga fijo maira mepu uhai adi leira tariki senja kaseri iman harau lobiu lo matungda naza nasu oiba aikoidagusu punsi nungsangba nadektaba tawuk thabakta kanaba lan thung watlanbidaba pinabiramu iman Eben EMOINU Nasuna thongise mathensingse haungna chabiu ko ngasidi hauti hairagadi Eben EMOINU na ai soidana sawani ngasidi hawe ngasi date 31 December 2025 ni